खरुमजरे ISTV पाउमियंग ताबिर बसिंगु तराम नोकचरे हुजिक मरोय पाउ मथंग सहीदगी मणिपुर की चिंगी डिस्ट्रिक्ट खुदिंग दा बीएड कॉलेज थमनगनी हाइना मिनिस्टर मोइरांगथेम ओकेंड्रोना हाइक्रे माइरेन खोंग राइजिंग क्लब की प्रेसिडेंट हवाईबम मेघचंद्र महाकी मसेल नुपाना हाटपा ओइरमनी हाइरे अमदी मापलक सुबा जादोनांग मेमोरियल फुटबॉल टूर्नामेंट ngasiदगी डिप्यूटी चीफ मिनिस्टर गायखंगमना हौदोखरे हौजे मपुंग पाउ लाकदौरिबा मथंग सहीगी मार्च 13 फाउबगी मनुंगदा मणिपुर की चिंगी डिस्ट्रिक्ट खुदिंगमक्ता बीएड कॉलेज थमलगनी हाइना एजुकेशन मिनिस्टर एम ओकेंड्रोना हाइक्रे ऑल ट्राइबल स्टूडेंट यूनियन मणिपुर न सिंधुना इम्फाल होटल दा पांगथोखिबा मरिरक सुबा एकेडमी प्रोग्राम हौदोकपगी थौरमदा मिनिस्टर न वफम असि फोंदोखिबनी थौरम असिदा अचुमगी प्रेसिडेंट इम्बोय सरटो अमदी डिस्ट्रिक्ट सिंगदगी लाकपा महिरोय लुचिंगबा कयाना सरुक याखे इम्बोय सरटोना अचुमसी ट्राइबल महिरोय कयागी कॉमन प्लेटफॉर्म अमनी एडीसी इलेक्शन पांगथोकलबसु चिंगी प्रजा कयाना इलेक्शन असि नियम चुमना पांगथोकपिदे हाइना लेनदे मई मसिंगी मतंग द पल्लदुना ngasi fawba चिंगी डिस्ट्रिक्ट सिंगी स्कूल कॉलेज कयादा ओजा मसिंग वाटले अवाप ओजा सिंग अथुब मतमदा मेंशन बिनाबा सरकार दा तक्सिनदुना लाकले अमरोमदा बॉर्डर फेंसिंग ना मणिपुर की खुल कया सोगलिबा असे याबंगमलोय इरमसिदा सरकार ना व्हाइट पेपर अमा पुथो हाइखे मिनिस्टर एम ओकेंड्रोना मणिपुर की डिस्ट्रिक्ट मापल दा गवर्नमेंट पॉलिटेक्निक थमनबा भारत सरकार की अयाब लेरे हंदकता दिल्ली दा पांगथोखिबा ऑल इंडिया एजुकेशन मिनिस्टर सिंगी मिफमदा कॉलेज चनी तरा लिंगनबगी थौरांग तौरिबा सिदा तमेंगलोंग की तामई चुराचानपुर की थानलोन उखरुल की फुंग्यार थौबाल की सुगनुदा थमनबा पुखतख्रे एजुकेशन सेक्टर दा हेन खुमांग चौक्सिननबा एखोय खुदिंगमक पुन्ना चटमिनबा मतम ओइरे हाइखे ममांगैदा लाना लौनखिबा कया काउथोकनरगा अमना अमबु ngaknaduna punna sakhotminaba matam oire kanagumba miyoi kharana nungsinadana honaba punna thidoktuna manganba matam oire phongdokhi jingi district ma kai koi kamjaiba BAE college ma thambini habse se koi hanjabana laiba this year hai oi bhagadi si oi 31st March to manudari susoi choi ne koi jingi district ma ta BAE college ma kai se koi thorang ne isi dana district headquarters to ma ta government polytechnic ma leina ba few days back ai senapati chalaga senapati ni uri section 2 tawak hai adu okunda government polytechnic ma senapati ma churachan da tamil da sumai channel da district mapal da phala le sinatana district mapal da government polytechnic thamna ba ya ko me ya le sigmaru da manipur da ha ko na bisent ko ya senapati ek section 3 ko sobore मायन खोंग राइजिंग क्लब की प्रेसिडेंट हवाईबम मेघचंद्र महाकी मसेल नुपाना हाटपा ओइरमले थौदोसिदा चेनरीबा मसेल नुपा अदुगी ममिंग अरामबम रोगेन चही यांखै अपोपो लेखिद्रबा इबो चाकवे मा ngarang ayuk singjamai पुलिस ना फागत ख्रे थौदोसिदा अटोपा मिय खरसु चेनरमगनी हाइबगी चिंगनबा लै हरे थौदोसिदा चेनरीबा रोगेन गी मयुम खोइसाउनरबा लेकागी मियामना थुगाई ख्रे लेखिद्रबा मेघचंद्रगी असिबा हक्सांग ngase रिम्स मोक्तगी लौरबा मतुंगदा एमएलए के श्याम यावना अरोइबा इकाई खुमना बुटख्रे एमएलए करम श्यामना मिसी असिदा चेनरीबा मिय खुदिंगमग चबसाबा आइन की चेराक पीगदबने पुलिस डिपार्टमेंटना अथुबा मतमदा चेनबा मिय फागलकपदा थागतपा फोंदोरखे कनागुम्बा आइन थुगाइरगा थबक तौबसिंगसी आइन की मतकता लैबा नत्ती हाइबदु सुंसोय सोयदना अदि मदु लाखिगनी हाइबो वफम आइना थमजगिबदुनि अदना हुजिकसी आइगी नाव मेघचंद्र हाटपगा मरी लैनाना मिहाटपा फारे हाइबगी वफमदि थमी अदु मसीगी असुम चुमददुदि आइनगी मतुंगिना लेपसगदबनि अदुबो प्रजासिंगना मसीदा अदु सुयावी दा सुयावी हाइदना प्रोपेगेंडा तौरगा अदि अथॉरिटी की साइडगी अदि हाइरक नतना और फागलक नतना अदि आइन को पायरगा सिनरुगदि मदुसु अरुग लेबु वफम लाकने हाइबदु कै थमजगे अदना याम शांति लेना आइन की मतुंगिना मियातपदंदी फंगजेगिसनु हाइबु वफमसी आइन मणिपुर की प्रजा मदि लंगवाल केंद्र की प्रजा सिंगी मफमदा थमजरी रामसागी ओजा सिंगी था मरीगी अतोनबा अमसुंग था थागी तोलोब चांग नाइना पिथोकपिदुना तुंगी युम्बिरेल ओइरकदौरिबा महिरोय सिंगबु मपुंग फाना महि मसिंग तंबा फंगनबियु हाइना ग्रेजुएट टीचर्स एसोसिएशन ना फोंदोकले इरमसिदा सरकार ना मियेंग संग्रबदे रामसागी ओजा सिंगना अकनबा खोंजंग संगसिननबा सेम सारे हरे
lambi nakal da kwa mana yonba sing city police na chaikhai duna mangan bagal loinana madubu yolamba mioi taruk su kwa mana kaya ga loinana fagat kre kasturi thong manak ta lambi gi nakal da kwa mana yonchin ba asina lambi za thok chashin da khudong zadaba kaya mayok na ba amadi handak mafam marang khangdana bom pokhai bagi thogdo kaya thorak pa asigi section thorang lokhat pa oina city police na drive adu chathabani hare Pigliba School gi Mahiroi Singbu Hen Gyan Loksing Pina Naba Pandamda Saint Mira School Longmaibung Amade Department of Clinical Psychology RIMS ka khusam naduna school asida ngase Psychological Development of Children and its Impact on Their Learning Process haiba topic ta nongmagi oiba awareness program ama pangthokre Tawamaduda RIMS ki Assistant Professor W Rebecca NK Pemika Amade Samitana tongan ba topic to wangangke School asigi administrator Waikhom Babluna Mahiroi Singna School da Lairik Tambada Ningsing bagi sakti wa libase khaladang oirabasu kokhan naba pandamda awareness asi pangthokpani haike kano angang singi oja singna thengnariba gidi mama mapa singna thengnariba ai chadi kano to ba like ti tamdi aduga yamna kana kano to de effective oina tambangam de haibagumba gidi like iba hitriba karigino paba hitriba karigino haibagi problem singse general parents singna khangdaba Sega Road Thoda Babok Laikai Dagi Kwagatel Bazar Fawbagi Manungda Tidim Road ki Mamang Thangba Sarukta Laiba Kesamthong Kendra gi mafam sing ising phanganaba pandamda PSED na Kangsup Water Supply dagi lakpa extension pipe dagi ising dauraga miyamda phangan gadore pipe phumbagi thaba Kesamthong Kendra gi MLA L Ibom Chani Yansin Kre PSED gi SOTS Munindrona Phungdo Khibada Kesamthong overhead tank dagi hariba mafam sing ase ising yobangam daduna miyam wana duna lakpa Handak nauna fumliba pipe asina miyam gi awaba kokhalagani haike MLA Ibom Chana Imphal Mayonda Leirabasu Kesamthong Kendra gi mafam kaya kham thengna ising gi awaba mayoknare handak PSED na paikhaliba thabak asina miyam gi awaba kokhanbada mateng oiragani atai mafam singda su paikhat haningi haike Kesamthong si praja sing phangdabasi yamna wana leibse toina lawjabani handak su yam puthokjai masi singjina kanaba akhoi Aku sangai terus bapa soal bau, aku isi panggilan lagi soal itu panggilan ini jadi tapi masih aku yang lain apa ni soal itu matang aku awat pa pipe tinggal pa musuh aku loina sanction tu loina pipe tunggu buka aku tunumak aku isi ni pangna ba maximum import tunggu ni ada masih dah aku department dah ini agak ceri Amaromda Kesamthong Kendra gi manungda laiba disabled person chamani fumarida Kendra gi social benefit scheme gi makhada lakpa lupa lising amamam gi senfam MLA masana saruk yaduna yenthokre Mema Memorial Trust na sinduna kham thengna lairabi lukhrabi singda chahi khudingi piduna lakpa widow pension yenthokpagi thoram ama ngasi Kesampat lemajam lekai da laiba Mema Girls Hostel da pangthokre Mangarak suba chahi gi oina pangthokhiba thoram aduda veterinary and animal husbandry gi retired Dr. Joy Amade Education Department ki retired Joint Director L Angang Zawna thorma pusing oina sarugya ke khangalaba lukhrabi marida sel oina lupa lising manga cheng bag ama amade kambal khusin ke Memorial Trust asina karigidamak lukhrabi singda mateng piribano haibagi matangda Trust ki Secretary S.S. Sukhadev Sarmana wafam kaya phangdorake Bijari bisi maru ke pandam di bagi lagi drama memudevi yeming dek kene bijari bisi maru ina bagi lukhrabi lairabi bagi kanamata lajadrabi bagi tola taraba bagi kanamata lajadrabi adu lukhrabi sing sida kai mukharatang kene bijaraga bagi masina makogi hingmagi lambida kai mukharatang mateng oinabagi damakta trust na masi sinjaraka da siri memudevi mamingda bijabani Young Paite Association Imphal Block na chahi kunmanga mapung phabaga luinana Silver Jubilee gi thoram amanga se Laimanai Paite Colony da pangthokre Leita Laira Singh Saugatuna Khusamna na chatpa haiba thimda pangthokhiba thoram aduda Health and Family Welfare gi Minister Funjathang Tonsing Parliamentary Secretary Bungjagin Balte amade Singhat Kendra gi MLA Ginso Hau Josu sarugya ke Drama amade jagoi isagi thoram kaya na yengba singi pukning chingsin ke Nipu Mari Suba Short Play Competition for Creative Director 2013 da Best Play Takraba Drama Maitei Sangi Maramda Khananai Naba Thoram Ama Ngasi Khagempali Hudrom Lekai da Pangthokre Creative Forum Manipur amadi Yumjau Lairembi Dramatic and Cultural Union Anina
पुल्लगा सिनबा खननेनबगी थौरमदुदा क्रिटिक फोरम गे प्रेसिडेंट प्रोफेसर IS कांगजम थिएटर सेंटर मणिपुर गे वाइस प्रेसिडेंट विनोद खुमन अमदे युमजाव लाइरेंबी गे प्रेसिडेंट वाई याइमना थौरमफु ओइना सरुक याखे प्रोफेसर IS कांगजम ना हाइखिबदा ड्रामा गे ग्रुप सिंगी मनुंगदा सोंगथोक सोंगसिन तौबगी थबक असि तौबिगनु ग्रुप अमना अमगे प्ले येंगननबा होनबियु फोंगदोखे संगाई फेस्टिवल मनुंगदा कोनुंग ममांगी नोंगचुप थंगबा सरुक महाबली कबुई खुन अमसुंग हाउकी बैंक के लेकाई अहुंगी मियामना चथोक चसिन याननबा सिनबियु हाइना ऑर्गेनाइजेशन फॉर अ बेटर सोसाइटी के सेक्रेटरी अठोकपम मोहनदास ना ISTV न्यूज ता फोंगदोरख्रे सही खुदिंगी संगाई फेस्टिवल मनुंगदा लेकाई अहुम असिगी मियाम चथोक चसिन तौबदा कुदोंग सादबा कया मायोकनदुना लागली हाइखे संजेन थोंगदगी महाबली ताबा लंबी अंड्रो पार्किंग दगी बामोन लेकाई ताबा लंबी अमदी कोनुंग ममांगी लंबी असी फेस्टिवल मनुंगदा थिंखिबा अमसुंग थुंबुथोंग सिजिन्नबा यादना लेबना फेस्टिवल येंगबा लाकपा मियोइसिंगसु वांकै थांगबातगी चंगलगा हता कांगजेबुंगी मखा थंगबा सरुक्ता गाड़ी पार्किंग ओइसलकपदगी लेकाई अहुम असिदा लेबा मियामना चथोक चसिन तौबदा खुदोंग चादबसिंग असि मायोकनदुना लागली खुदोंग चादबा असि मरि लेनबा सिंगना कोखनबिनबा थबक पाइखतपियु हाइना मखाताना फोंगदोखे मांगदा पांगथोखिबा फेस्टिवल अदुदा नंबी पुनुमुक थिंखिबदगी लेकाई लोकेलिटी सिदा लेबा प्रजा पुनुमुक वाखिबा अदु हंदक्ति अनाये स्कूल कॉलेज काबा ऑफिसर पा मया पुनुमुकि येंगबिरगा लंबी अमतंग वरबसु कुंथोखिनबा मनि लेनबा ऑथोरिटी दा ISTV कुतांगा ऑर्गेनाइजेशन फॉर ए बेटर सोसाइटी नि यामन सना हाजरी Differently able oiraba miyoisingbu kadai fawba disable oibagi amade kari kari khudong saba piba yabagi haibagi matangda medical assessment identification came ama Imphal West ki oina ngasi Tera Bazar da leiba Cable Girls High School da ahanbo oina pangthokre SSA State Admission Authority na sinduna Manipur gi district khudingmakta pangthokpagi sarukam oina Cable Girls High School da Imphal Municipality gi manungda leiba differently able oiraba miyoisingi came aduda SSA gi official sing Elenko Guwahati amade lanai doctor kaya yauna mari leinaba singna saruk yakhe SSA SMA gi district program manager Ronikana came asida disabled singbu masak khangdoklaba matungda kanaba kaya pigani phungdokhe masigi assessment camp masida akoy na angang sing identify to jara matungda angang sing si makoy na lairiba akoy gi degree of disability do adugi matungina makoy da akoy na HN appliances provide to jagani aduna mamangi chahi mayam da so akoy sigi camp masi conduct to jagre aduga camp masigi matungina akoy angang sing da akoy wheelchair braille books amadi ate to ba HN appliances mayam provide to jagre Manipur Minorities and OBC Economic Development Society Manipur ge sentang makhada nepsana sinduna minority Muslim mahiroi singi tha taruki oiba remedial coaching ama Khetrigao ge nepsa complex ta hokre Tharamasi Education Minister Moirangthem Okendro local MLA su oiriba Parliamentary Secretary Amin Saha Manipur State Minority Commission ge chairperson Halim Chowdhury Mobet ke project director Salahuddin Khan su sarugya ke Parliamentary Secretary Amin Sahana Education da Sothari ba Mahiroi Singh Muslim Mahiroi Singh da Apaba Education Piduna Apaba Mahiroi Puthokna ba Mathang Sahidagi Lemna Ming Chalana ba Nepsa na hotnagani Masida Guardian Singna Mateng Pangbiu Haike Minister Okendrona Manipur da lairiba tongan ba Lanai Love Club Singna Education Chakot Hanana ba Lakhotlagli ba Thabak Sing asiga iroinana Sarkar na Education da awon ba ama purakna ba paikhatli ba Thabak Sing ase soidana mai pak ngamgani phongdokhe Hana to the mission primary was as a graduate of great talking. What I'm not great talking, but cast really hold the promotion have a possibly email service that I had. Ama, you manga out of the The education department that he was asking to them that he must see Kudum Chavase, but I'm kind of what Naliwe, the Gomasi, government Sina. But I'm only by to was asking to sit up, make it charm. I'm a being a good Koran, Secret Sinabani. Manipur Sangai Festival dalam da masigi culture amasung tourism bu malem gi miyam da sak tak na bagi pandam da utkadauriba cultural program singi artist sing da matam ga chunaba remuneration fee pibinaba all Manipur Art and Culture Student Union na marlena ba singi pungning chingchile traditional cultural program sing utpada niti niyom kahan biganu compose art form gi program sing utpamatam da pungning irang haugadaba thoram sing utpiganu performers singi dressing room matiksana amasung toilet latrine luna nana sinbinaba apil tawre
November 28 Kunipan Pauba Assam ge Khanaparada Pangthogadoriba All India Primary Teachers Federation ge Kuntaruk Suba Biennial Conference ta Manipur dagisu Oza Lising Ama Hena Saruk Yagani Haina All Manipur Elementary Schools Teachers Association ge Secretary CS Santa Kumana Fongdokre Wafuma Singasi Manipur Press Club ta Pangthokiba Pamuisinga Unaba Amada Fongdokibane Pamuisinga Unaba Amada Association Amagi Maru Oiba Thaupuba Kayasu Saruk Yake Mobilizing for Quality Education for All Haiba Team the Pangthogadoriba Conference asida Bharat ke tongan state singdagi lakpa Oza Lising Kayamarumna Saruk Yagani Haike Conference asiga iroinana November 19 da Mobilizing for Quality Public Education for All 6 Avian Jatrasu Educational International ge President na lamthagani haike Magna makha taraduna Conference asida Bharat leiriba Primary Oza Singi Tengnariba Awaba Singh Punna Kanabaga Loinana Right Education ase Mipum Tingna Kanganaba Rally su Bharat ki mafam kaya da chetkani Masigi sarugamo oina Manipur da su Pangthoknaba Thaurang Tauri Fongdoke Asibu Biennial Conference ase asidagi halamo tungda Manipur da su Biennial Conference asigi theme asi Singi amadi tamgi district punamukta yohonduna Right Education asi mapung phansan hanabagi government ke maike da pressure towa loinana Manipur la section punum ki praja punum ka right education bo mukta na khana bagi pandam madu de ko chakka ba Biennial Conference ki thomni hai Parents Teachers Association Amadi Catholic School Kanchipurna Sinduna School asigi Mairoi Singh Mathematics subject hena bagi matangda seminar ama school asida pangthokre Catholic School ge principal Joy Koreana atai subject singdagi Mathematics subject asina hena lumna Mairoi Singna khaliba ase ngasigi seminar asina hena laithokna khalana bagi machak ama oiragani fongdokhe Misconception regarding mathematics. It is considered as a subject that is very tough. Therefore, appreciation for subject is not much, or there is very little appreciation for this subject. We want to popularize maths and help the students to appreciate maths, take up maths as a main subject of their study. IGAR Southna Sindunanga Siningol Chakobugi Thora Mantripukida Laiba Charduar Hall the Pangtokre. Thoramasida Major General Rajiv Choprana, Tongan Community Gate Ningol Singda Ningol Chakobugi Kudol Pike. Rajiv Choprana Ningol Chakoba Hibasi Lamda Masigi Mayum Pan Krabat Ningol Amade Mabumo passing Marakta Nungsi Mari Chesin Hanba Festival Amane Festival Ase Lamdam Sigi Jati Kayasu Sarugyaduna Lamda Masida Nungsi Chanaba Santi Laiba Chakot Pa Kunai Ama Ohenba Ngangani Fongdoke. As a heartfelt gesture of love and affection and to pay a befitting tribute to the Manipuri women whose outstanding qualities of head and heart are renowned all over the world. Bond of love and affection between families, but also goes a long way in promoting unity, integrity and peaceful coexistence on prosperity. Student League Manipur gi akhanaba mifam amanga si pangthoktuna border fencing yauna Manipur gi hauzik oiriba isu kaya gi matang da khanakre mifam asina organization asigi president gi thabak thoram pumnamak irengbam Pradip na puragani Assistant Secretary Huidrom Puneshona mahaki hanagi thabaki mathakta General Secretary gi thausu puragani hare Lamdam asigi lol mayek zakhotnana ba achoba thodang lauramba luching purel chingsubam akabage humphuma pansuba mapokumon thoram pangthokre loinana mahakna puthoklamba pandam chephong ngasidagi maitei mayek yaungna nungthilgi chephong oina puthokre luching purel chingsubam akaba ningsinglub luwang printer amasung pandamgi editorial team na Sinkiba Thoramasida, Minister Govindas Konthozam, MLA N. Biren, MLA R.K. Anand, Hana Minister Oiramba R.V. Mingting, S. Iboholamasung, IPR Director W. Rajan Susarugya K. MLA N. Birena Kunaya Sigi Damak Yengnaga, Ekogi Lol Mayekbu, Masak Taktuna, Hena Sakutnanaba, Honaramba, Masak Naiba, Mui Amani Haina, Akaba Buning Sinke. R.V. Mingting na awang nong pokste singi manungda Manipuri Ekogi Isagi Lol Mayek Laizaba se Sautok Saningay ni Manipur Ching Tampulaga Sembane Ekogi Amato Oiba Lol Iek Sing Chakot Naba Honabat Tai Haike. Minister Govindas Konthozam na Chingchubam Akaba Leramdrabade Ekogi Irol Iek Ase Chatnaba Waramgani Mahang Pamjaramba Honaramba Kaya Adu Mapung Pananaba Honaba Haibasi Ekoi Kudingmaki Ithoni Fungdoke. Tongan Manipuri Mafam Kayada
awaba kaya khangbi duna mayamna yengiba mijeng kaya sing adubo khang ne haraga akhoi yet akhoi inat asibo kunai asida masak tak na bohona kiba adumba mioi amani aduna ihangna phongdok saning badi mahangna manglamba manglan kaya mahangna thambiramba adugumlaba pandam madu akhoi phangna bohona base asina akhoi gi ithongni haiduna khanbada ngasi phongriba nungthilgi oiba sefong ase asina achauba mateng ama panggo oirasanu haiduna ihangna mayamda thamjari Hana Manipur gi Chief Minister Oiramba Muhammad Alimuddin gi ningsingba yaba mafam amatang Manipur University gi campus tamadi RIMS gi campus manungda thambiu haina All Manipur Muslim Girls Students Union gi President Ruksar Chaudhuri na Paumisingda Phongdokre ngasi Manipur Press Club ta pangthokpa Paumisinga unabada Delhi Association of Manipuri Muslim Student Union gi Hanagi President Muhammad Aurogazebsu Sarugyakhe Ruksar Chaudhuri na Phongdokibada ningsing khubamasi atubamatamda sarkarna thambiu Phongdokhe Amakshugi saitegi mateng pangmaya wa kabini ki habusu pangnabagi damangta amakshuga musem saba loijere makhatana andaki laiba RIMS hospital je sigi authority unaraba matungda RIMS hospital je sigi koina palan tawrangai gi damangta amakshuga musem saba loire ga bokam senya Lamphel Baptist Church na Sinduna Life Ward Sharing gi thoram Narem Thong Laisram Khulel Community Hall da pangthokre thoram asida Reverend Dr. S. Ibobe Reverend T.S. Brozen Susarugya ke Kanglup kaya na khundaba lamdam asida ekhoi masel amatani khenaba karisu leite haiba pauzel sandokna ba pandamda thoram asi pangthokpani haide Manipur Khadian Village Industry Board na Sinduna State Level PMEGP workshop ama Gem Hall da pangthokre Thoramasida Commerce and Industry Principal Secretary O Navakishore, Additional Director V. Tualthang, Amasung, SBI Assistant General Manager Zem Su Sarugyake. O Navakishore na Aikogi Handloom Amasung Handicraft ki Polam Sing Mapalam gi Mioy Sing na Yamna Pamnei, Aikogi Potok Sing Magul Laina Malem gi Kaitelda, Putok Pak Ngamnana Bakona Sifungdoke. Aikoi Kodimona, Lodi Bonon say, Pikanaga, Amuataba. Being Mahana Logan, the people sing Ragadi, the Pastama, Gona, Puro singer, the singer of Peter Gathering, the singer of Peter with the singer Gadi, Lama, Laki Karor. Madame, being alone, Yaldana, Quagi business of the Ade. NDTV na Just Peace Foundation gi mathakta yumpham yaugdaba maral kaya siduna upspa lokthokna ba honaribi Sarmila gi khongjang maithina ba honari haina foundation gi managing trustee Anandina Hotel Classic ta pangthokpa pawmusinga unabada phongdokre magna makhata na phongdokhibada NDTV gi Arun Pandega Sarmila ga chatkhiba tang tareta unabada Just Peace Foundation na mahaki khongjang hijack tokre Sarmila bo honor killing tawre haikhibalete adubu channel asigi pawda Just Peace Foundation na Sarmila gi khongjang asibu hijack tokre mahakpu honor killing tawre haina sandokhe Sarmila na haidaba wa amada yumpham oiraga NDTV na Just Peace Foundation gi mathakta sirakliba maral ase loop asina Sarmila gi khongjang bo malem gi thakta pukhalakpada ayet papinaba thawoina honarakpani haina lawe Channel asina iho asibu namthanaba kanagumba kharaga sarau torakpani Just Peace Foundation bu sanghat hat pa thong asigi mayokta NDTV gi mathakta thabak lokhatnaba ain gi mateng lawragani haikhe Just Peace Foundation mathakta NDTV na honor killing haiba wahaisi akoida Just Peace ta Injil Asia koi Just Peace na chigi wakam simak mata panida ba koi na khangsu khangda wahai ni haiji mamang da khanggi ba nattaban na adugi charge ma taura abani na sida koi su yamna khana leina matunda Sarmila na su haigi bu leitabani na koi legal notice ma NDTV mathakta soidana koi lokhatlagan Imphal Ukrul Lambi gi Khurai Lamlong Kaithel dagi Charen Thong Phawbagi lambi ase fattabana miyamda awaba ohele haina yaifal lamjing nupi lupna phongdokle tha kaya gi mamang dagi koilas thadabana uful hauba amade komjau kaya leibana accident thokpa thodok kaya leikre
lambi gi nagyata leiriba sing uphul na maram oiraga laina kaya fokhale lambi asi lagliba November 13 fawbagi manungda semjindrabadi thingjillagani haire Jiri ima maira paibi apun balu jimpalgi taramatoi suba mapo kumon thoram ngase jiri bam da pangthokre thoram asida jiri bam higher secondary school gi hanagi principal S Maniton all Manipur tammi chingmi apun ba nupi lup ki president Momo Laima nupi samas ki general secretary TS Ramani Ankil gi president PH Sakhi Nipko gi general secretary Nisikanta Jiri United Committee gi chairman and Maipaksana amasung Jimpal gi president S Mema Susarugya khe Tharamasiga mari lainana luba sigi laikhidraba member singi mafamda ikai khumnabu utke Athauba singi ningsing numit November 13 na lakpada aina thingkraba pripakna laikhidraba athauba lamyan basingi mafamda ikai khumnaba ulakpaga loinana numit asiki numidangda lamdama sigi yumthong khudingda maira katpiduna ikai khumnaba utpinaba khangalakle Lubasigi Assistant Secretary Publicity and Propaganda Lebak Ngak Paluang na thorakpa cherolamada numidasida cinema hall singda film utpa board isai nongmai na chingba tawba premiere show charity show sing lila drama na chingba makal amatage harau kumai tawbiganu kamengi laimarokta leiba lubasigi transit camp amada Incholi Singama Chamapal Humudrani Pangi November 13 Nomaizing Numit ki Anganba Ayukta Manipur Police Amasung CRPF ki Apun Bakangbu Amana Landa Duna Pripak ki Ayekpam Dhiren Sagolban Tera Laukrapkam Laikai Amasung Fry Lakpam Kabi Kanta Sagolban Maino Leirak Loinana Kemasida Purna Laminaba PLA gi Pukrambam Gambir Singh Singjamai Makha Naurem Lekai Ahumasi Yegnaba Singa Akanba Lantheng Chatharam Laba Matung Ayugi Pung Nipan ga minute 10 tabada Laikhidre Lamdamasigi Ningtam Yaol Ihogi Puarida Ahanba Thodok Oina Yengnaba Singa Lanthengnabada Kameng Singda Laikhidraba Lamyanba Ahumasibu Ningsingduna Incholi Singamaga Chamapal Humudra Mapal Dagi November 13 Athoba Singi Ningsing Numit Haina Chahi Khudingi Leptana Lup Asina Pangthoktuna Lakle Sangsilakliba Ningtam Yaolgi Lanjang Asigi Makhatana Incholi Singamaga Chamapal Marfu Mangagi November 13 Numidang Wairam Pung Marirom Taba Matamda Kabo Waksingda Leiba Sugar Mill Ngakliba Taret Suba MR gi post amada Lairiba MR Kangbu Adubu Kudum Chanduna Nongmilong Naba Honabada Upai Laitraduna Gyan Manglaba post Aduge Santri Tariba MR Amana Kaphorakpa Asoiba Nongmai Maru Amana Lubasigi Luchingba RK Tulachandragi Makokta Panduna Numida Wairampung Mangaga Minute Yankai Taba Matamda Mapam Adumakta Dalekide Kamengi Thodo Ningsingba Oina November 13 Athoba Singi Ningsing Numit Haina Chahi Khudingi Leptana Pangthoktuna Laklaba Matung Luchingba RK Tulachandrana Incholi Singamaga Chamapal Marfu Mangagi November 13 da Laikhidaba Matungdagide Laibak Thiba Thodok Ani Asisu Ningsingduna Numit Ani Asibu Lauraga Luching Purel Singh Amadi Athoba Lamyanba Khudingmakpu Ningsingduna November 13 Athoba Singi Ningsing Numit Haina Pripak amasung Masigilanmi Sangluk Red Army na Chahi Khudingi Pangthoktuna Lakle Numidasina Lakpada Lup Asina Leptana Sangsilakliba Ningtam Lanjang Asigi Ningtamba Manaba Khunai Haiba Panthung Adu Yaudriba Fauba Hanba Laitana Ningtam Lantheng Chathakigani Haire Hausa Sanabagi Pau Ngasigi Sanabagi Pau da Jaliarong Football Association Sindunang Asidagi Mapalak Suba Jadonang Memorial Football Tournament Deputy Chief Minister Gaikangam Naudokre Thau ground da Lagliba December ani fawba Chathagadaba tournament asi Haudopagi Tharamda Minister Govindas Konthauzam Parliamentary Secretary Victor Kaising Hills Area Committee ki Vice Chairman ki Khonbau Niumai MLA Y Irabot Ex Minister Dr. K.S. Loken NPCC ki Secretary Jotin Y Komsu Tharamadura Sarugya Ke Punna team Kunmarina Saruk Yaduna Chathagadaba tournament asi Haudopaka Mari Lenana Mas Pasama Suchatke State asigi tongan mafam dalaiba Jaliarong Community Singi Football Tournament ase mapung phana pangthokna bagi damak wasak lauke Tharamaduda MPCC gi Secretary Jotin Waikhomna Manipur gi apun bagi saktam amade santi purakna bagi damak Jaliarong Community na Manipur gi mahorol dagi achoba thodang lauduna lai haiba wafam singthamke Gaikhangamna Jadonarang State sida atopa mi singna nampu sasan tawba yaroi haiduna British ki mayokta thengnakiba misak ase tungi mirolna ma ki thodang bu kaufam thokte Football tournament asina ekoi masel gi marakta apun bagi saktam sagat pagal loinana nungsinaba puraknaba honasi haiba wafam thamke Mithoi ba mihen ba individual oirokana Manipur represent tawduna
India bu represent of the Salamang Ngamba Dugumba, me among Utokana Ngamba Dugumba, Sanaway Punama, we view with you, or you never short of Tony Jari had. Kumal Lampak Artificial Football Turf Ground da Chathariba Ampha Senior Women Football Tournament for BM Singh Trophy gi ngasi sanakiba match ta YWC Langthabal na NYTSC Okram Tutekpu goal mari amada maitiba pikre. Imphal East District Football Association Sinduna Aba Ground da Chathariba Nahakpam Apabi Memorial 3rd Division Football League match ta Star Club na ISSYC bu goal ani amada thoikre. Taranitoy Suba World Wushu Championship ta silver medal lower krabi top chingthadagi yumnam Sanathoy Chanu Harau Tayamna Okre Development Organization Andro Kendra na Sinduna MLA Syam Kumar gi quarter da pangthokiba tharamasida committee gi president MD Kamaruddin Susarugya ke committee gi maikei dagi Sanathoy da lupa lising yangkai piduna pungning thawat ke MLA Syam Kumar na Manipur gi nupi kaya na malem gi sana khona bagi lamda achawo phida kanba ngamle makhoi gi tung induna hawalak liba sanaroi singna hena kanna khona se Sanathoy gi tung gi punsi da su hena mai pak pa purak pa oirasanu haike koina piriba kenusti yam de atuna koi Manipur government so moina so koina simai award sikala mo bibira ba koi haijagani soi da tawbira kane Manipur state government no je koi ji lai ba government so sana khona ba si na tagani upai lai ke sana khona ba na koi gi koi ba adu industry ni kala ko koina so koi education sana khona ba hirong de mutta moi dum award de mo pe de promotion pe thawak pe koina soi de pila kane na UK gi island da pangthoki ba World Police and Fair Game da gold medal amadi Uzbekistan gi Tashkent da pangthoki ba World Judo Grand Prix da bronze medalokrabi thodam Kalpana Devi bu ngase Imphal Airport da Naharol Yaifa Kangrol Naurim Lekai judo gi coach amadi sanari singna taramna okre handa pangthoki ba World Judo Grand Prix da mahangna kg yangkhaini thoi gi category da bronze medal ase laukibani khu sok pamaram na ma gold medal lahogdabani haina ISTV da phungdurakhe Laliba Asian Games amadi Commonwealth Games da fazaba performance piduna Olympic Games da yaunabagi damak pandam thamli haina phungdorakhe nagna di Commonwealth Games ka Asian Games ka di hana mamang lebanina adugi hana wakan da preparation adugi han tawle adugi matungda point gi matungina aduda kay gumma medals lobong amtade Olympic qualify koi bangamni thale medals lakno Manipur Indoor Hockey Association Kauba Association amanga si wangkai ayang palida semkre Association asigi mioi tarahum duina saba executive body ama semkre President na El Mobi Secretary da Ice Joy aduga Treasurer na RK Samarjina oikre District Table Tennis Association Imphal West na sindunanga se Dam College campus ta laiba indoor stadium da chathariba kuntrarak suba District Inter Club amadi State Open Ranking Table Tennis Championship ki ngasi sanakiba Senior Girls Singles ki semi-final da Imphal West ki Ai Monalisa na District Asima ki M Bidyabu set mari ani da thoiduna final changkre ani suba semi-final match da Imphal West P Lisa Mak na Bisnupur gi L Priyanka bu set mari ani da thoiduna Lisa Mak su final changkre Sub Junior Girls Singles ki ahanba semi-final match da Bisnupur gi L Priyanka na Thawal gi AK Bitobu set mari sinoda thoiduna final changkre Imphal West ki Monalisa na Imphal East ki Binita Thiambu maithiba piduna Priyanka amadi Monalisa final da sanaragani Cadet Boys ki single semi-final match da Imphal West ki Kinona District asigi Thomas Elangbambu set ahum sinoda thoiduna final changkre ani suba semi-final match da Thawal gi Y Kerendrajit na Bisnupur gi P Sumanbu set ahum anida thoiduna final changkre ngasi nomga ingasagi pauda ICA Lampel Pataki Pangba Paugi Matung ina ngasi khwaidagi saba degree Celsius kunipan khwaidagi ingba degree Celsius mapan dasmik taret nungsita yawba ising manilgi chang ayukta chada mafudra mathoi nungthildana chada yangkhai mathoi nongjugi chang nil hauzero bedamaru pa mukhana Mathang sahidagi Manipur gi Chingi district khuding da BEd college thamlagani haina Minister Moirangthem Okendro na haikre Myren Kong Rising Club ki President Hawaiba Mega Chandra Mahaki Masel Nupana Hatpo Oiramle Hari Amadi Mapalak Suba Jadonang Memorial Football Tournament ngasidagi Deputy Chief Minister Gaikhangam na hudokre ngasi gona di ISTV na pizza pau mata solution jare nieng tabiri basingwa mukahanna khurumjare